mayam punung putaram noksari tumba watpana Khudongthiba Kayamarum Thokhallki haiba hiram asita paudam ama taminasi mapung phana tumba haibasi haksang phana thangnamgidamakti yamnamak tangai phadaba amani numidang mapung phana tumbana haksangi kaya punamang mathau ningthina pangthokpa ngamali kanagumana haksangi arumba hanthaninglabadi numidang mapung phana tumdaba matamda pandam phangba ngamlo Germany ki Munich ta handakta pangthokhiba European Society of Cardiology ki mifamda puthorkhiba study amagi report na hai numidang pung taruk phana tumdrabadi asymptomatic atherosclerosis ohelakpa yai e butong sing kansilaktuna phunjilakpagi thawongbo asymptomatic atherosclerosis haina khangnai masamu phawa amasung miyai chalaba miyoi lising mari da sathakhiba study madagi wafam si khanglakpani miyoi adu kanglok mari thona khaidolaga tumbagi mawong matu khenahlami pung taruk phana tumdaba pung taruk tagi taret phawba pung taret tagi nipan phawba amasung pung nipan hena tumhanduna kanglok mari adubu tumbagi matam manahalamde study gi report amana hai mapung phana tumdaba miyoi singi e butong singda mapang paisilakpatagi kansilai amasung khujilai khong amadi ngaksangi e butongda 3D ultrasound sinaraga yengbada phibam asi thanglakpani sangchatama sagi sahi nipu taruk suraba miyoi singdu mapung phana tumdaba matamda blood pressure wangba haksang arumba henba amasung diabetes na singba metabolic syndrome gi risk wangkhalakpa thenglaki maram adana mipung khudimak numidang mapung phana tumbagi tangai phadaba lei miyoi bana mathau phana yamna silabasu thabak ama tawbada matam kaithokpa ngamlibasi tumbagi matamni ahing tumdaba makai lairik paba natraga thabak suba haibasi kendal amagi nakal animakta mai subugmani mapung phana tumdrabadi wakhan khanba ngamagi matik mayai hanthakhiba loinana azumaran khandokpa wana thoi lausing tansinwada sothari amasung thabak tawbada soiba yabagi risk hengalai nong phadong natana matam sana tumba walabadi haksangi aruma hengalai diabetes amasung thamogi laina ohelakpadagi manung matam sadana siyanba yai hiramasigi matanga tongan study kaya sathaba laikre study magi report na hai tumsit phadrabadi wakhan khanma ngamagi matik mayai hanthakhiba maramna thabak tawbada asoiba kaya yaurai gari thawbada su khudongthiningai oi Journal of American Medical Association JAMA gi report na hai ayam matamda mapung phana tumda miyoi sing body mass index wangkhalaktuna haksangi arumba amasung anoibi hengalai miyoi bana tumlingai da appetite energy metabolism amasung glucose thadokpagi hawong control tawnaba hormone puthoi mapung phana tumdrabadi hairiba hormone sing asigi khal kairai maduna maram oiraga diabetes haksangi arumba henba amasung thamoigi laina ohelakpani hairi numit khudingi henjinda tumlagasu sab manaba mawongda khudongthiningai oi study gi report na hai tumbagi sang watbasu yade henjinbasu yade tumba walabadi haksangna cortisol ko stress hormone ama changwana thadorai sak chaba tolagi insulin thadorpagi sangsu hengalagi masina haksangi arumba hengat hanbaga loinana diabetes ohelakpa yai ghrelin ko ba miyobada aram khoramba phawaliba biochemical amagi sangsu wangna thadorpa maramna henjin mamongda chachinabagi maram ko helai haksangna glucose puthokpagi mawong matawda ahongma laghanba maramna tumsit phadaba haibasi type 2 diabetes ohelaknabagi maroiba maram amusu oiri atopa study amagi report na hai hypertension haiba miyoi amana nongmatang oirabasu tumsit phawdaba tholabadi mathangi numit chuppa blood pressure wangduna lei masina maram oirga cardiovascular disease amasung stroke risk hengalai yamna sengna harbada numit khudingi pung taruk yona tumdaba natraga pung mapal hena tumba miyoi sing cardiovascular disease ki risk wangna lei nongmatang tumsit phawdabada itan tanthaba ithauda puning sangdaba amasung khoirang khoisaunaba phawrokpagi thawong miyoi amana itat tatana thengnaribani matam sana tumba walabadi wakhan khanbagi mawong holaktuna depression anxiety mental stress amasung atai puning wakhalgi oba laina sing ohelakpa yai miyoi bana haksang ngamlaktraba matamda phamungda sangduna hippa haibasi hauna sani mahik matai amadi ana yek punamak ngakthoknaba miyoi bagi haksangda yauriba immune system su soktaba nai ayama matamda tumsit phadrabadi immune system gi mapanggan chontherai maduna maram oiraga mahik matai sanglaktuna laina kaya ohelakpasu yai haksang ngamlaktaba tarbasu mapung phana tumba tarabadi ateno matamgi manungda phagalai tumba yagandaba natraga mapung phana tumdaba miyoi singdi isam chamna lok thumba tarbasu pak hek thau haiba yade karagomana tumba yanabani haidona yu thakpa yawi adubu yu thakpana ngahak tumba yalabasu matung tarakpada tumba yadaba amasung henu khudongthiningai oiba thawong kaya ohelai haiba thijinbadagi khangle hakselda sauna akaiba thogan maramna ayamba matamna mapung phana tumdaba miyoi sing punsi teli haibasi thoidona ngningai oidi nongmada pung manga phana tumdaba miyoi sing
manung matam sada na sibe abag rik sada tara manga hengalai adubu mapung phana tumbagi kana mapunamak miyoi ayamana khangna dabagi phibam da adumak lairi aroi badang sigi paudong video yengbiru punamak pu thagatchari